ꯑꯩ ꯃꯣꯏꯔꯥꯡ ꯉꯥꯡꯈꯂꯋꯥꯏꯗꯒꯤ ꯃꯔꯦꯝꯕꯝ ꯑꯃꯔꯖꯤꯠ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯤꯡꯅ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯏꯊꯣꯏꯕꯤ ꯅꯨꯄꯥꯒꯤ ꯃꯤꯡꯅ ꯃꯣꯏꯔꯥꯡꯊꯦꯝ ꯏꯉꯣ ꯑꯩ 2023ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 4ꯗ ꯏꯕꯥꯅꯤ ꯀꯩꯅꯥꯈꯠꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗ ꯑꯩꯒꯤ ꯏꯆꯦ ꯑꯃ ꯀꯦꯔꯂꯥꯗ ꯂꯩ ꯑꯗꯨꯗꯣ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯇꯧꯔ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅꯤꯅ ꯑꯥꯗ ꯆꯪꯉꯛꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯏꯕꯥꯅꯤ ꯁꯦꯞꯇꯦꯝꯕꯔꯗ ꯆꯪꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯗꯤ ꯐꯦꯕꯋꯥꯔꯤꯗ ꯊꯣꯛꯂꯛꯑꯦ ꯅꯨꯡ ꯂꯩꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯅꯥꯕ ꯌꯦꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯕ ꯐꯔꯕ ꯃꯇꯨꯡꯗ ꯃꯥꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯗ ꯑꯩ ꯆꯪꯉꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯆꯪꯉꯛꯑꯅꯨ ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯏꯔꯤꯛꯁꯣ ꯊꯧꯔꯒ ꯂꯩꯔꯣ ꯃꯥꯁꯨ ꯃꯥꯔꯁꯇ ꯑꯩꯒꯤ ꯏꯆꯦ ꯔꯣꯁꯅꯤꯒ ꯊꯣꯛꯃꯤꯟꯅꯔꯛꯑꯒꯦ ꯍꯥꯏꯔꯒ ꯂꯩꯕꯗꯒꯤ ꯍꯟꯗꯛꯀꯤ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 15ꯗ ꯃꯥꯁꯦ ꯃꯥꯔꯀꯦꯠ ꯆꯠꯅꯤ ꯍꯥꯏꯕꯗꯒꯤ ꯃꯥꯔꯀꯦꯠꯇ ꯆꯠꯄꯗꯒꯤ ꯃꯥꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 15ꯐꯥꯎꯗ ꯑꯗꯨꯝ ꯏꯕꯥꯅꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯩ ꯑꯗꯨꯗꯒꯤ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯑꯝꯃꯦ ꯑꯩ ꯆꯦꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯃꯣꯏ ꯃꯗꯣꯝꯆꯥ ꯍꯣꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗꯁꯨ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯆꯦꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯍꯪꯉꯒ ꯍꯥꯏꯔꯝꯃꯦ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯦ ꯔꯣꯁꯅꯤꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤꯗꯁꯨ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯃꯦ ꯑꯁꯣꯝꯒꯤ ꯃꯣꯏꯒꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯗꯣꯝꯆꯥꯗꯁꯨ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯃꯦ ꯍꯥꯏ ꯐꯣꯟꯁꯨ ꯇꯧꯔꯛꯑꯝꯃꯦ ꯍꯥꯏ ꯑꯗꯨꯗ ꯊꯤꯅꯕꯗ ꯑꯩ ꯄꯨꯂꯤꯁꯇꯁꯨ FIR ꯄꯥꯜꯂꯒ ꯊꯤꯔꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁꯇꯁꯨ ꯑꯩ FIR ꯄꯥꯜꯂꯒ ꯊꯤꯍꯜꯂꯤ ꯑꯗꯨꯒ ꯀꯦꯔꯂꯥꯗꯁꯨ ꯑꯩ FIR ꯆꯜꯂꯒ ꯊꯤꯔꯤ ꯍꯧꯖꯤꯛꯐꯥꯎꯗ ꯃꯥꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗꯔꯤ